welcome back to my channel. Ado mayam ngasi gi video sidati ai penda ba ma hai gi tawbane. Mayam na ai gi pukse mayam na te. Mi kharam ti nang na buk am noi hai ba. Ado bo ai mon da nang gi puk to semphu ma le na hai pu do ai thoi am mai te. Semphu man ba gi puk sai na semphu mal han da na ko ai gym chat ke khali bane do gym chat na ba gi ai ko gym chat ba tha ahum mo hela mani ngo March February Scour da Tamari Mangaga Suramandra. You Jim Jetninga Gida Makta Ido sneaker Kahana Sudo to a sneaker Kahana Shuru. I look like my channel subscribe to Juborg, D subscribe to Biromo Duga, like an Biromo. Baby, if you like my looking on the bright side, you haven't smiled in so long. Just to see. Howzik ka haidi khongum ka loi mak suba loram ni na ai do gym do haing de chatlage na khale ba chatlage khalaga suna hangai do suna chatpa ngam da bane ado khongum suba loraga nu mini ni humni gi matung thamuk namjaba video ni keno oi doine ba ai do gym chatpa da gym gi bag kumba laite ba do handak Amazon de gym gi bag lei adu ko pochai khara su lawe just sum haidi gym do khara man na chatlage taw bani ko howzik kan do I just like young the video call I tripod on fire which chat when I time to tamakpagi. Similar I get dream kitchen has I me too easy. Ado I can get a have the hapetum hole much am talk. I do a gym the net. I'm a cougar plank bagi the kuning say dark make the lay but the skin shocker no one but my togi. But I can't they curl labane I know a what was so high biro Haiti I young come with the bad with gym get of man never put a curl labin at the get on the Ado when I are always so tory with the bangasi lyro in the minute khara di lang kan hasi pudi lai bok chong bagi khara lai bok chong la gu nte pot lai pot pai bdo adogi khara moi kong na khona tawri bo sigi sigi lowri ne ai do first hire ge dum sigi lowri ai nga sai ayuk ne hapet ai do ayuk na ta da walking way kai way hapet thu bane bo ai lit bane sigi jogging de pa di khara pa ye tu bu adum khara yaba poto adu oeba kamai hai no pot se dum khangam ga noi su khangam ni da tu ni gym da ni pi gai se la haro mo khon ta ba gi chau nu ko ado ai di la haro mo khon jam nungai je dun ai kem khan de background mo se lor ta de shop di la haro bo gi sina maning da noise oyo su kai da na tro ai di khara nungai ba du gi ne ai na ton lang ne na highlighter khara option baning ase khara ke pe I want to pack the coming. I want to get long sleep. Them alone whenever. I just are not very manning this mine. Yaw. I'm sorry, Mother. Charge what you guys. So my life is a loose type way. Clans up with it as I do show. Try to think at Pazutum. Yeah, come them on the decor. Seasons no I come my hide you come I explain to know if she Although she get dress a ship with Pazabra, Pakbra, but heavy roll. Aduga, Matangi Sina. See is a peer the last one. Haiti yoga pen high yoga pen gym even the pay I did jogger and the him. Hello, job mali. Duck set lay on that. Duck set I said that in the old story. What's up, something? Go say the correct job that no low and medium, very small and normally chop target. I mean, chop job, I so size if I type oil and oil to my oil modone, but do I is hard in a sana book, Tobogana Tang large over I want the comfortable with skin and direct, Napado, no eyes about the oil, property yawe. Mandy under oida, Napiba, Napudi Napi. Aduga Matangi Sina, she is Nakatang, blue the sukara, Muri blue the oil, but Duga my side and I did white chat like the copan, my sin. My sippy copan, the man season. Peace. She's in a smooth orga, Kara Nungai was in a Kara, Jabo Lorga, Apat PP, Apat Pinate, Patava few over the Adoy was in a Kara Finungai over the Adoy. Ado Jose Amazon gi that 11 faw mini art ki life story bane haidi moi monsoon sell story bane ba do pama ga that 11 faw manung da pot le ho aduga ne ai se amma adum hojiga da long sleeve shirt kuma pamba gi tops kuma pamba gi aina amma du chain bane sige chama nai aina Flipkart ta gi ai se smile toiba ai se no hoi ga mana ba mi sure mi ai ko pot le bi da yamna pame hai dum lo mi do du oiba ado Flipkart they should lower Amazon they should lower mana boiler me yaiko. Kang the Siki Machu, the young palms of the way. Fazana delete trip.
ꯃꯆꯨꯁꯦ ꯁꯤꯅ ꯆꯞ ꯃꯥꯟꯅꯩꯗ ꯃꯆꯨꯁꯦ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯕ ꯑꯣꯏꯗꯦ ꯁꯤꯁꯦ ꯁꯤ ꯁꯥꯏꯖꯁꯤꯅ ꯐ꯭ꯂꯤꯞꯀꯥꯔꯠꯇꯅ ꯑꯩ ꯀꯩꯅꯣ ꯁ꯭ꯃꯣꯜ ꯂꯧꯈꯤꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯏ ꯁꯤꯒꯤꯁꯤꯅ ꯑꯩ ꯂꯧꯔꯤꯁꯦ ꯀꯩꯅꯣ ꯃꯤꯗꯤꯌꯝ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯀꯩꯅꯣ ꯑꯗꯣ ꯃꯣꯏ ꯁꯤ ꯐꯤꯁꯦ ꯐꯗꯤ ꯐꯩꯉꯣ ꯌꯥꯔꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯁꯤꯒꯨꯝꯕ ꯃꯆꯨꯁꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟꯗ ꯄꯣꯠ ꯂꯩꯕ ꯀꯥꯟꯗꯅꯦ ꯑꯩ ꯍꯥꯏꯗꯤ ꯑꯩ ꯁꯤ ꯃꯆꯨꯁꯦ ꯂꯩꯈ꯭ꯔꯦꯀꯣ ꯃꯊꯪꯗꯤ ꯁꯤ ꯂꯩꯒꯦꯀꯣꯅ ꯈꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗ ꯀꯩꯅꯣ ꯅꯠꯇꯣꯏꯁꯦ ꯑꯌꯥ ꯃꯤꯅ ꯌꯥꯝ ꯋꯥꯅ ꯋꯥꯜꯄꯦꯄꯔ ꯅꯞꯆꯔꯒ ꯌꯦꯡꯉꯨꯅꯦ ꯇꯜꯂꯤꯍꯦ ꯑꯩꯅꯗꯤ ꯅꯠꯇꯦ ꯃꯁꯦ ꯁꯤꯗꯁꯨ ꯋꯥꯜꯄꯦꯄꯔꯗꯁꯨ ꯂꯤꯞꯁꯇꯤꯛ ꯑꯃꯁꯨ ꯁꯪꯉꯝꯃꯕꯅꯤ ꯑꯩ ꯈꯣꯏꯗꯧ ꯁꯥꯎꯒꯠꯂꯛꯀꯗꯣꯏꯅꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯌꯧꯔꯗꯤ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯁꯨꯝ ꯍꯥꯏꯗꯤ ꯄꯥꯝꯃꯨꯏꯗꯅꯀꯣ ꯑꯣ ꯌꯥꯔꯦ ꯋꯥꯔꯤꯁꯤ ꯁꯣꯝꯗ ꯂꯥꯛꯑꯁꯦ ꯑꯩꯒꯤꯅꯦ ꯐꯤꯔꯣꯟꯗꯣ ꯃꯆꯨꯗꯣ ꯁꯤꯒꯤ ꯃꯆꯨ ꯂꯩꯔꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯇꯣꯞꯄ ꯃꯆꯨ ꯑꯃ ꯂꯩꯗꯣꯏꯅꯤ ꯀꯥꯏꯅ ꯈꯜꯂꯒꯁꯨ ꯄꯣꯠꯇꯣ ꯂꯩꯐꯝꯗ ꯆꯠꯂꯒ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯂꯩꯕꯤꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯌꯥꯝꯅ ꯁꯤꯒ ꯀꯝꯕꯤꯅꯦꯁꯟ ꯇꯧꯔꯒ ꯁꯤ ꯂꯩꯕ ꯈꯣꯠꯄ ꯍꯥꯏꯕꯒꯤ ꯑꯃ ꯁ꯭ꯇꯤꯛ ꯇꯧꯔꯒ ꯌꯥꯝ ꯂꯩꯇꯕꯗꯣ ꯍꯥꯏꯗꯤ ꯑꯩ ꯌꯥꯝ ꯁꯣꯄꯣꯍꯣꯂꯤꯛ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯌꯦꯕꯀꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯄꯣꯠ ꯂꯩꯐꯝꯗ ꯆꯠꯄ ꯍꯥꯏꯗꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯃꯛꯁꯨ ꯋꯤꯁ ꯂꯤꯁꯇ ꯍꯥꯞꯄꯗꯤ ꯄꯦꯟꯖꯕꯤ ꯃꯤꯗꯣ ꯑꯗꯨ ꯑꯣꯏꯌꯦꯕ ꯑꯩꯗꯣ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯑꯩꯅ ꯁꯤꯒꯤ ꯇꯣꯞꯁ ꯑꯃ ꯂꯧꯕꯅꯦꯕꯀꯣ ꯁꯤ ꯇꯣꯞꯁꯤꯗꯤ ꯐꯣꯔꯁꯥ ꯇꯥꯔꯦ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯤ ꯁꯥꯏꯖꯁꯦ ꯀꯌꯥꯅꯣ ꯃꯤꯗꯤꯌꯝꯅꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯃꯤꯗꯤꯌꯝ ꯑꯣꯏꯔꯒꯁꯨ ꯂꯤꯠꯄ ꯀꯥꯟꯗ ꯐꯤꯕꯝ ꯑꯃ ꯏꯇꯥ ꯇꯥꯗꯕꯗꯣ ꯑꯩ ꯂꯤꯠꯇꯤ ꯂꯤꯠꯂꯔꯣꯏꯒꯦ ꯍꯥꯏꯗꯤ ꯁꯤ ꯄꯣꯠꯁꯦ ꯌꯥꯗ꯭ꯔꯦ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦꯕ ꯑꯩꯈꯣꯏ ꯃꯥ ꯄꯤꯊꯣꯛꯈ꯭ꯔꯅꯤ ꯑꯩꯅ ꯈꯨꯠꯀꯤ ꯑꯩꯗꯣ ꯖꯤꯝꯒꯤ ꯌꯣꯠꯀꯨꯝꯕ ꯁꯥꯟꯅꯕ ꯀꯥꯟꯗ ꯖꯤꯝꯒꯤ ꯌꯣꯠꯀꯨꯝꯕ ꯁꯥꯟꯅꯕ ꯀꯥꯟꯗ ꯈꯨꯠꯇꯣ ꯁꯨꯃꯥꯏꯅ ꯐꯥꯖꯟꯅꯕꯅꯦꯅ ꯁꯤꯒꯤꯁꯦ ꯑꯃ ꯂꯧꯕꯅꯦ ꯕꯣꯜ ꯐꯤꯠ ꯍꯥꯏꯁꯤꯅ ꯕ꯭ꯔꯦꯟ ꯃꯃꯤꯡ ꯑꯣꯏꯗꯧ ꯃꯥꯜꯂꯦ MRP 599 ꯄꯤꯌꯣꯒ ꯃꯥꯒꯤ ꯑꯩꯅ ꯂꯩꯈꯤꯕ ꯑꯣꯐꯔ ꯄ꯭ꯔꯥꯏꯁꯇꯣ ꯑꯩ ꯀꯌꯥꯅꯣ ꯈꯪꯗꯦ ꯁ꯭ꯋꯥꯏꯗ ꯊꯣꯛꯍꯜꯂꯛꯑꯒꯦ ꯑꯗꯣ ꯁꯤꯁꯦ ꯑꯩꯅ ꯍꯥꯟꯅꯗꯤ ꯍꯥꯡꯗꯣꯛꯈ꯭ꯔꯕꯅꯦꯕꯀꯣ ꯑꯗꯨ ꯁꯤꯖꯤꯟꯅꯕ ꯍꯩꯇꯕꯩ ꯍꯥꯞꯆꯟꯈ꯭ꯔꯕ ꯑꯗꯨꯝ ꯑꯩ ꯍꯌꯦꯡꯗꯣ ꯄꯨꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯇ꯭ꯔꯦꯅꯔꯗꯣ ꯃꯉꯣꯟꯗ ꯍꯥꯞꯄꯤꯌꯣ ꯈꯣꯠꯄꯤꯌꯣꯅ ꯇꯥꯛꯍꯟꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯁꯤꯗꯣ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤꯁꯨ ꯑꯗꯨꯝ ꯑꯩ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯁꯦ ꯁꯤꯒꯤ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯖꯦꯀꯦꯠꯁꯤꯃ ꯄꯥꯝꯃꯦ ꯑꯗꯨꯒ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕꯗꯣ ꯑꯗꯨ ꯂꯥꯛꯀꯦ ꯁꯤꯒꯤ ꯖꯤꯝꯒꯤ ꯕꯦꯒꯁꯦ ꯑꯩ ꯖꯤꯝ ꯕꯦꯒ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯗꯣ ꯖꯤꯝ ꯕꯦꯒꯁꯦ ꯂꯩꯒꯦ ꯈꯜꯂꯒ ꯑꯩꯅ ꯑꯄꯥꯝꯕ ꯄꯣꯠ ꯍꯥꯏꯗꯤ ꯑꯄꯥꯝꯕ ꯁꯤ ꯄꯥꯝꯃꯤꯀꯣ ꯍꯥꯏꯔꯒꯁꯨ ꯐꯪꯗꯕꯗꯣ ꯐꯪꯉꯒꯁꯨ ꯄꯩꯁꯥꯁꯨ ꯍꯥꯏꯕ ꯃꯃꯟꯗꯣ ꯑꯣꯏꯕꯗꯣ ꯁꯤꯒꯤꯁꯤꯗꯤ ꯑꯗꯨꯝ ꯑꯩꯅ ꯌꯥꯔꯦꯅ ꯈꯟꯕ ꯃꯃꯟꯗꯣ ꯑꯣꯏꯌꯦꯕ ꯁꯤꯒꯤꯁꯦ ꯃꯆꯨꯁꯨ ꯃꯣꯠꯄꯨꯗꯤ ꯌꯥꯝ ꯃꯣꯠꯀꯟꯒꯅꯤ ꯑꯗꯨꯑꯣꯏꯁꯨ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯊꯃꯣꯏꯅ ꯄꯥꯝꯖꯕꯗꯣ ꯑꯣꯏꯔꯦ ꯐꯖꯗ꯭ꯔꯥ ꯃꯆꯨ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯃꯥꯏ ꯃꯆꯨꯁꯦ ꯂꯨꯄꯥ ꯀꯌꯥ ꯄꯤꯈꯤꯒꯦꯗꯣ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯕ ꯄꯣꯠꯇꯣ ꯄꯨꯂꯞ ꯑꯣꯏꯅ ꯂꯥꯛꯄꯅꯤꯅ ꯍꯥꯏꯗꯤ ꯁꯤꯒꯤ ꯕꯣꯛꯁꯤꯗ ꯄꯨꯂꯞ ꯂꯥꯛꯑꯦꯕ ꯁꯤꯗ ꯄꯨꯂꯞ ꯂꯥꯛꯄꯅꯤꯅꯅꯦ ꯑꯩꯗꯣ ꯃꯥꯒꯤ ꯅꯍꯥꯟꯗ ꯂꯣꯏ ꯐꯥꯛꯇꯣꯛꯑ ꯌꯦꯡꯈ꯭ꯔꯕꯅꯤꯅ ꯀꯌꯥ ꯄꯤꯒꯦꯗꯣ ꯑꯗꯨꯗꯤ ꯊꯣꯛꯍꯜꯂꯛꯑꯒꯦꯕ ꯁꯤꯒꯤꯁꯦ ꯑꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯖꯤꯝ ꯕꯦꯒꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯍꯥꯏꯗꯤ ꯗꯦꯂꯤ ꯕꯦꯒꯇ ꯑꯣ ꯅꯨꯡꯁꯤꯠꯀ ꯌꯥꯎꯋꯦ ꯅꯨꯡꯁꯤꯠꯀ ꯌꯥꯎꯋꯦ ꯏꯪ ꯂꯥꯎꯋꯦ ꯍꯥꯏꯒꯦ ꯇꯧꯕ ꯑꯣ ꯁꯤꯗꯅ ꯏꯪꯗꯤꯌꯦ ꯁꯤꯅ ꯀꯩꯅꯣ ꯐꯖꯩꯀꯣ ꯑꯩꯗꯤ ꯌꯥꯝ ꯐꯖꯩꯗ ꯄꯥꯝꯃꯦ ꯌꯥꯝ ꯁꯥꯏꯗꯇꯁꯨ ꯌꯥꯎꯋꯦ ꯀꯩꯀꯩ ꯍꯥꯞꯇꯣꯏꯅꯣ ꯈꯪꯗꯦ ꯁꯥꯏꯗꯇꯅ ꯀꯩ ꯍꯥꯞꯇꯣꯏꯅꯣ ꯁꯥꯏꯗ ꯑꯃꯁꯨ ꯌꯥꯎꯋꯦ ꯉꯥꯏꯈꯣ ꯑꯩ ꯈꯪꯉꯦ ꯁꯤ ꯈꯣꯡꯎꯞ ꯍꯥꯞꯐꯝꯅꯦ ꯆꯨꯝꯃꯤꯀꯣ ꯈꯣꯡꯎꯞ ꯍꯥꯞꯐꯝꯅꯦ ꯁꯤꯁꯦ ꯁꯦꯁ ꯑꯗꯨꯒ ꯁꯤꯗꯗꯤ ꯑꯩ ꯈꯪꯗꯦ ꯁꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯁꯤꯗꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯅ ꯐꯣꯟ ꯅꯨꯡ ꯍꯥꯞꯄꯒꯦ ꯑꯗꯨꯝ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯤꯗ ꯖꯤꯝ ꯕꯦꯒꯀꯨꯝꯕ ꯂꯩꯖꯕꯁꯦ ꯐꯖꯕ꯭ꯔꯥ ꯑꯗꯣ ꯁꯤꯒꯤꯁꯦ ꯃꯌꯥꯝ ꯑꯗꯨꯝ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩꯅ ꯄꯥꯝꯕꯒꯤ ꯂꯩꯕꯅꯦꯕ ꯑꯗꯨꯝ ꯖꯤꯝꯒꯤꯁꯦ ꯀꯩ ꯋꯥꯠꯀꯦ ꯍꯥꯏꯗꯤ ꯀꯩ ꯂꯩꯕꯗ ꯁꯨꯝ ꯃꯔꯨ ꯑꯣꯏꯕꯒꯩ ꯍꯥꯏꯗꯅ ꯍꯥꯏꯗꯤ ꯀꯩ ꯂꯩꯕꯅ ꯐꯗꯣꯏꯅꯣ ꯈꯣꯠꯇꯣꯏꯅꯣꯗꯣ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯨꯅꯦ ꯑꯩꯁꯨ ꯁꯨꯝ ꯑꯩꯗꯤ ꯖꯤꯝ ꯆꯠꯇꯣꯔꯦꯅ ꯅꯈꯣꯏꯗ ꯁꯨꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯕꯒꯤ ꯎꯠꯆꯕꯅꯦ ꯍꯌꯦꯡꯗꯤ ꯑꯩ ꯗ꯭ꯔꯦꯁ ꯀꯩꯀꯥ ꯂꯣꯏꯅꯃꯛ ꯁꯦꯠꯆꯤꯜꯂꯒ ꯑꯩꯒꯤ ꯖꯤꯝꯒꯤ ꯀꯩꯅꯣ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡꯗꯤ ꯖꯤꯝ ꯆꯠꯇꯣꯏꯅꯤ ꯑꯩꯗꯣ ꯍꯧꯒꯠꯂꯦꯕꯀꯣ ꯂꯣꯏꯁꯜꯂꯦ ꯖꯤꯝꯒꯤ ꯇꯨꯝꯁꯤꯠ ꯀꯌꯥ ꯐꯥꯗꯦ ꯃꯤꯠꯁꯦ ꯇꯔꯣ ꯎꯏꯕꯒꯤ ꯁꯛ ꯑꯃ ꯆꯦꯜꯂꯤꯁꯦ ꯑꯩ ꯇꯨꯝꯕ ꯍꯧꯒꯠꯄ ꯀꯨꯏꯗ꯭ꯔꯤ ꯇꯨꯝꯁꯤꯠ ꯌꯥꯝ ꯐꯥꯕ ꯑꯣꯏꯗꯦ ꯑꯩꯁꯦ ꯉꯟꯅ ꯍꯧꯒꯠꯆꯒꯦ ꯇꯧꯕ ꯉꯟꯅ ꯍꯧꯒꯠꯆꯒꯦ ꯇꯧꯔꯁꯨ ꯇꯨꯝꯕꯗꯣ ꯊꯦꯡꯅ ꯅꯍꯥꯟꯒꯩ ꯍꯩꯅꯈꯤꯕꯩ ꯄꯨꯡ 12:30 ꯑꯗꯥꯏ ꯇꯨꯝꯈꯤꯕꯩ ꯃꯩꯒ ꯑꯗꯨꯝ ꯃꯨꯊꯠꯂ ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯑꯗꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯨꯝꯃꯤ ꯑꯗꯣ ꯇꯨꯝꯕ ꯌꯥꯗꯦ
ꯊꯦꯡꯉꯦ ꯃꯪꯁꯨ ꯃꯔꯤ ꯃꯉꯥꯔꯛ ꯗꯤꯐ꯭ꯔꯦꯟ ꯑꯣꯏꯕ ꯃꯌꯥꯝ ꯃꯪꯕꯗꯣ ꯑꯗꯨꯃꯥꯏꯅ ꯃꯪꯉꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯇꯨꯝꯕꯗ ꯃꯇꯦꯛ ꯇꯨꯝꯃꯒ ꯑꯗꯨꯝ ꯃꯇꯦꯛ ꯍꯧꯒꯠꯂꯛꯄꯗꯣ ꯂꯣꯏꯔꯦ ꯖꯤꯝꯒꯤ ꯂꯣꯏꯁꯟꯕ ꯑꯗꯣ ꯑꯩ ꯖꯤꯝ ꯆꯠꯂꯨꯔꯅꯤ ꯖꯤꯝ ꯆꯠꯂꯨꯔꯒ ꯑꯗꯨꯝ ꯈꯪꯗꯦ ꯅꯨꯡꯇꯤꯒꯤ ꯁꯨꯃꯥꯏꯅ ꯆꯠꯄ ꯉꯝꯕ꯭ꯔꯦ ꯉꯁꯤꯕꯨꯗꯤ ꯍꯧꯊꯦꯡ ꯈꯔ ꯉꯟꯅ ꯍꯧꯒꯠꯄ ꯉꯝꯕ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯄ꯭ꯂꯤꯁ ꯀꯤꯞ ꯂꯥꯏꯛ ꯑꯦꯟ ꯑꯣꯜꯁꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯕꯥꯏ ꯕꯥꯏ ꯂꯚ ꯌꯨ ꯑꯣꯜ